Manipur lengakna mobile data internet services amuk hanna thingjinki babu yaningdaba phongdoktuna Senapati District Student Association SDSA na tha sigi mangagi numidang wairam pung 3 tagi kaukiba matam kaktaba economic blockage na maram oiraga National Highway 2 da gari sing chathok chasin tawbada chaona akaiba pikre Committee on Tribal Unity ko tu na chatharakiba economic blockage adu handokhraba matong amuk hanna mahairoi loop SDSA na economic blockage chatharakpa asina chaona akaiba pire lambi asida pot chai puduna lakpa truck taruk Senapati kaithel yodringaida blockage sogatpa kanguna thugaikre adubu Senapati Protection Force mamangda leiramba economic blockage sogatpa kanguna pot puduna lakpa gari taruk ke sosu munkre hairi press na phangba paw magi matung inna tongan ba polam sing puduna lakpa truck chahum rom Senapati lanthokpa yadabana maram oiraga maudagi Senapati headquarter da panduna leire oiragli ba fiba masina gari thori ba driver sing amade handyman sing aduda chauna khudong chadaba mayokna halle hairi